nupi masaduna satpa mai kay domda laisabido adum lai mahang satpa mai kay domda tumin hoi mai haidana adum inaduna chatpane chap chaba mafamdu ma haibadi ngamde adum lai manai chumding chatlido laisabidudi angang nupi masadugi tung inaba honabada sadau thongi asumna duma nupi masadugi adum tung yan tamna sor thabet thabet honduna hoi mai haidana adumak chatli mak phana sangna nupi masadugi tung inaduna lakpada awaba mati faure nupi masaduna hojikti mi leitaba chikchikpa warehouse tongna leiba ate akaitana pik thanba sizinna bayatraba polam singna amagi mathangda amana amagi mathakta mathang manaw naina lonsilaga leiba mafam amada sangsilaga tumin lepaga laikhr mafam adu maisu kaya inganga na thande laisabi dudi laiksu kaya de haibinade adu mafam adu sangsilakbada sauna thaidu waina madu ui banan tawraga sajinnabu hotnarga pabasu madi yam wana pai adugi sum matakta mana parigo wai singdui athradima khanglamde restricted area no one is allowed to enter danger asi harga ma kok tu pai indi nungaina like shu tam khidabana mahak thariba du athra khanglamde maduda mu yengduna amadi paduna leringe mana tungina duna lakhibi nupi mazado kadom changsin kirbana ma uhawdre matamduda ma kokchawbi kai hojiktada ma gi mit mangdne uduna lakhiba saktam mamana kamdongna onthong thunda mangba hongna duina oiroi da bowane asuk tuna mangba hongna de asumna second kardi ma wakal khal ma so amambaduda koyeng yeng nupi maza ma changsin kibado kadai tan da changsin kirbe khanbada mata ki khanbada mikup tuda wakal ga laiman oi mathanda sonjai kadai da mangkhre nupi maza sina onthok nasu miyeng dagi na thaikiba khangudeda asumna wakal gi pakta mathanda irangne tanja sida ikan kanadana wheelchair ma mathanda magi bearing chakado grong grong floor du illaga mathanda jiri jiri chatpa manbagi makhol tare numidang goire lairibu mafam dunaga asobu holdong naga tawre makhol adu yam hongna tai maha kadom dagi taribu makhol na haiduna haiphe ingthungbu matamda wheelchair makha futkun muki range da mag hek mayokta lapna na lebudu ma ure hek yengbada akibu su pawi tawribudu uribu wheelchair do mathanda ne min mangda khillaga lairibudu kana su phammanate yang hange adudi matau karamna mathanta grong grong chatlibunu khanbada amuksu awaba haibadu oi asumna second karama khanjana ring wheelchair du da khangaudna migi mami manba ma phaglang adu da khongthang thanglaga chatpagi mami taba hore ikan kanadana ngasai mi mangdagi mangkhiba dupi macha dom khangaudna wheelchair du gi manakta phuklawna phawjilare karamba sarakta dupi macha aduna phuklawna phawjilakibana ba ma khangaud asumna makti tawribu matawduda charang khoirangne min bangda lepliba nupi macha dugi saktam dusu ningthina fajana ubudi nate maseng marangni uriba saktam mada angang nupi macha duna khangaudana phaglangda tariba mami du khudomi thile khudomi duna dumna mami du da hek thinbaga phaglangda tariba mami du floor du da mu taba horle mami du masa mathanda madom lengling chale mami du namu wheelchair du manakta changchile hek yengbada wheelchair du da gilawna phamta kiba manbagi sahum phange mami du phamkhrabagi mangonda phawe adumna hek mami du na phamta kibaga angang nupi macha du na wheelchair du gi tungda lepe aduga inbadongna tawe magi mawong do amaromda wheelchair gi sa nakanda paliba wheel du da mi yamana pairaga ungbagi mosandongna ure phibam maduda maya kaduna le leisabidu lawai luton samlangda chap chap yung karigumba uhaidaba thengna haidaba thogdo amagum masada fawba horgle magi khongpham mado khajik khajik tagi maning sumhale
ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯂꯣꯏꯅꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯊꯛꯀꯠꯂꯦ, ꯃꯅꯤꯡ ꯍꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯃꯅꯤꯡꯗ ꯍꯜꯂꯒ ꯆꯠꯄꯗꯨꯅ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯒ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯣꯡꯐꯝ ꯑꯃ ꯌꯦꯡꯂꯒ ꯂꯩꯁꯥꯕꯤꯗꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯋꯥꯏꯗꯨ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯑꯀꯤꯕꯒꯤ ꯁꯥꯎ ꯃꯔꯛ ꯑꯗꯨꯗ ꯁꯥꯎꯝ ꯑꯗꯨꯇꯅ ꯃꯉꯣꯟꯗ ꯌꯩꯔꯛꯇ꯭ꯔꯗꯤ ꯃꯁꯥ ꯀꯟꯖꯅꯕ ꯅꯥꯊꯩꯅꯕ ꯆꯦꯟꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯦꯜꯂꯛꯄꯗꯨꯗ ꯍꯥꯟꯅꯒꯤ ꯆꯥꯡ ꯑꯃꯗ ꯖꯔ ꯖꯔ ꯆꯠꯂꯝꯕ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯑꯦ, ꯃꯔꯥꯊꯣꯟ ꯆꯦꯟꯕꯗꯧꯅ ꯇꯧꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯉꯁꯥꯏ ꯃꯈꯨꯠꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯕꯣꯔꯥ ꯈꯥꯎꯗꯨꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨ ꯏꯟꯅ ꯏꯟꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯅꯪꯒꯟꯗꯒꯤ ꯂꯧꯊꯔꯛꯏ꯫ ꯃꯥꯒꯤ ꯂꯨꯈꯝ ꯃꯄꯥꯗ ꯈꯣꯏ ꯑꯆꯧꯕ ꯑꯃ ꯍꯨꯛꯇꯧꯅ ꯇꯧꯕ ꯑꯃ ꯀꯣꯠꯆꯤ ꯀꯣꯠꯂꯒ ꯎꯟꯁꯥꯗꯨꯗ ꯊꯝꯃꯦ꯫ ꯃꯗꯨꯒꯤ ꯍꯨꯛꯇꯨꯗ ꯃꯥꯒꯤ ꯕꯣꯔꯥ ꯈꯥꯎꯗꯣ ꯃꯥꯒꯤ ꯌꯥꯟꯁꯤꯜꯂꯒ ꯊꯝꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯂꯥꯎ ꯂꯥꯎꯔꯦ꯫ ꯑꯗꯨꯒ ꯈꯨꯠ ꯅꯥꯝꯃꯅ ꯍꯨꯛꯇ ꯌꯥꯜꯂꯤꯕ ꯕꯣꯔꯥ ꯈꯥꯎꯗꯣ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯥꯎ ꯃꯆꯤꯟꯗ ꯀꯤꯁꯤꯜꯂꯤꯕ ꯃꯆꯤꯟꯗꯣ ꯂꯝꯌꯥꯏꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯀꯤꯆꯤ ꯊꯣꯛꯆꯔꯦ꯫ ꯃꯊꯟꯇ ꯀꯤꯆꯤ ꯍꯦꯛ ꯊꯣꯛꯆꯕꯒ ꯕꯣꯔꯥ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯊꯣꯛꯂꯛꯑꯦ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯊꯧꯗꯥꯕꯗꯧꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯆꯦꯟꯈꯤꯕ ꯂꯩꯁꯥꯕꯤꯗꯣ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯥꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯁꯔꯨ ꯄꯣꯂꯥꯡꯗꯨꯁꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯦꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡꯗꯨꯁꯨ ꯆꯞ ꯆꯥꯅ ꯈꯪꯕꯗꯤ ꯅꯠꯇꯦ꯫ ꯁꯔꯨ ꯄꯣꯂꯥꯡꯗꯨꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯩꯁꯥꯕꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯦ꯫ ꯁꯔꯨ ꯄꯣꯂꯥꯡꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯥꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯏꯟꯅꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯒ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯍꯧꯏ꯫ ꯍꯨꯏꯜ ꯆꯤꯌꯥꯔꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯃꯨꯛ ꯂꯦꯡꯗꯅ ꯂꯩꯍꯧꯔꯁꯨ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯜꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯥꯕꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯁꯥ ꯀꯟꯖꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ꯫ ꯆꯦꯟꯕꯗ ꯃꯁꯥꯗꯣ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯛꯂꯥꯡ ꯀꯥꯆꯤꯜ ꯑꯃꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯤ ꯆꯦꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯋꯥꯔꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯣꯏ ꯀꯩꯕꯣꯏ ꯂꯩ꯫ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯁꯨ ꯃꯃꯤꯠꯇꯨꯅ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯈꯤꯕ ꯍꯨꯏꯜ ꯆꯤꯌꯥꯔꯗꯣ ꯇꯥꯟꯅꯔꯛꯄ꯭रा ꯍꯥꯏꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯁꯥꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩ, ꯃꯤꯠꯌꯦꯡꯗꯨꯅ ꯆꯤꯡꯅꯝꯃꯤꯌꯦ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯤ ꯀꯨ ꯃꯌꯥꯝꯅ ꯄꯤꯛꯊꯟꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯃꯔꯣ ꯅꯥꯏꯅ ꯊꯝꯃꯒ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯀꯨꯁꯤꯡꯗꯨ ꯎꯕꯗ ꯍꯦꯟꯅ ꯃꯤꯍꯨꯜ ꯊꯥꯎꯜ ꯃꯐꯝ ꯈꯔ ꯇꯥꯖꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯊꯔꯛꯇ ꯃꯤꯍꯨꯜꯗꯣ ꯍꯨꯟꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯍꯥꯛ ꯐꯛꯂꯥꯡꯗꯨꯒ ꯇꯥꯏꯅꯅ ꯂꯩ꯫ ꯑꯀꯤꯕꯗꯤ ꯄꯣꯛꯂꯤ ꯃꯁꯥꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯈꯟꯕꯗ ꯍꯥꯏꯐꯦꯠ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒꯤ ꯆꯦꯞꯊꯔꯒ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯍꯨꯏꯜ ꯆꯤꯌꯥꯔꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯕ ꯗ꯭ꯔꯋꯥꯔ ꯑꯃꯗꯤ ꯕꯦꯠ ꯑꯃꯟꯕ ꯃꯌꯥꯝꯅ ꯄꯔꯦꯡ ꯁꯥꯅ ꯑꯆꯧꯕ ꯍꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯔꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯐꯃꯨꯡꯁꯤꯡꯗꯨ ꯑꯃꯟꯕ ꯉꯥꯛꯇꯅꯤ꯫ ꯗ꯭ꯔꯋꯥꯔꯁꯤꯡꯗꯨꯁꯨ ꯍꯨꯠꯇꯣꯛꯄ ꯄꯩꯊꯣꯛꯄ ꯉꯥꯛꯇ꯫ ꯀꯔꯝꯕ ꯁꯔꯛꯇ ꯃꯍꯥꯛ ꯍꯣꯜꯁꯤꯗ ꯆꯦꯟꯁꯤꯟꯈꯤꯕꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯠ ꯀꯨꯞꯇꯅ ꯍꯣꯜꯗꯨꯗ ꯌꯦꯡꯂꯤꯉꯩ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯈꯪꯗꯦ ꯍꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯀꯗꯥꯏꯗꯒꯤꯅꯣ ꯅꯥꯍꯦꯕꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯇꯞꯅ ꯇꯞꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯍꯨꯜ ꯊꯥꯎꯜ ꯁꯨꯈꯤꯗ꯭ꯔꯦ ꯂꯩꯁꯥꯕꯤꯗꯣ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯌꯥꯗꯕ ꯑꯍꯥꯡꯕ ꯈꯔ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯐ꯭ꯂꯣꯔꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯆꯦꯜꯂꯛꯂꯒ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯈꯣꯡ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯗꯣ
ꯄꯂꯦꯐꯝ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯗꯨ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯍꯥꯡꯕꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯥꯅ ꯂꯩꯕ ꯍꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯆꯦꯟ ꯆꯣꯡꯕꯗꯧꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯅꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ꯫ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯄ, ꯑꯉꯥꯡ ꯆꯕꯨꯟ ꯆꯕꯨꯟ ꯅꯣꯛꯄꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯉꯥꯡ ꯈꯔ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯃꯥꯟꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯂꯩꯁꯥꯕꯤꯗꯨ ꯀꯗꯥꯏꯗꯒꯤ ꯃꯈꯣꯜꯅꯣ ꯃꯍꯥꯛꯅ ꯇꯥꯔꯤꯕꯗꯨ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯩꯕꯨꯗꯤ ꯉꯥꯜꯂꯦ ꯍꯥꯏꯕꯕꯨ ꯀꯔꯤꯝꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯉꯥꯜꯂꯤꯕ ꯃꯩꯗꯨꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯆꯃꯝꯅꯩ꯫ ꯀꯣꯟꯅ ꯂꯥꯛꯄ ꯂꯧꯁꯤꯡꯗꯨꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯦꯛ ꯂꯥꯛꯉꯩꯗꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕꯗꯣ ꯁꯣꯝꯗ ꯃꯅꯤꯡ ꯊꯥꯡꯕ ꯃꯥꯏꯀꯩꯁꯦ ꯀꯌꯥ ꯆꯠꯀꯅꯣ, ꯁꯣꯝꯁꯦ ꯅꯥꯇꯩ ꯆꯥꯗꯦ, ꯑꯀꯤ ꯑꯈꯪꯇꯅ ꯄꯤꯛ ꯊꯜꯂꯕ ꯀꯥ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯑꯃꯝꯕꯗꯨꯗ ꯃꯁꯥꯅ ꯃꯁꯥ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯊꯟꯇ ꯊꯥꯡꯖꯤꯜꯂꯛꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤꯗꯃꯛ ꯈꯧꯇꯛ ꯆꯥꯏ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯑꯩꯁꯦ ꯉꯥꯎꯗꯤ ꯉꯥꯎꯏꯀꯣ, ꯉꯥꯎꯗꯦ ꯀꯥ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯏꯊꯧ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏꯗꯅꯣ ꯊꯥꯗꯣꯏ ꯍꯥꯏꯕ ꯑꯄꯪꯕꯤ ꯈꯨꯅꯨꯡ ꯅꯤꯡꯉꯣꯜ, ꯅꯪꯅ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯑꯔꯪ ꯑꯔꯥꯛ ꯃꯔꯛꯁꯤꯗ ꯅꯃꯤꯠ ꯊꯛꯂꯨꯕꯅ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯅꯪꯅ ꯐꯪꯂꯤꯕ꯫ ꯅꯁꯥ ꯅꯊꯟꯇ ꯋꯥꯖꯧ, ꯅꯃꯤꯠ ꯊꯛꯂꯨꯕꯒꯤ ꯃꯍꯩꯁꯨ ꯅꯍꯥꯛ ꯅꯊꯟꯇ ꯐꯪꯖꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯅ ꯃꯁꯥꯗ ꯅꯤꯟꯗꯥ ꯇꯧꯖꯩ ꯄꯪꯃꯟꯕꯒꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯏ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯍꯦꯛ ꯂꯥꯛꯉꯩꯗꯒꯤ ꯃꯍꯥꯛ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ꯫ ꯑꯗꯨꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕꯗꯇ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯤ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯂꯒ ꯂꯩ꯫ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯒꯦ ꯈꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯍꯣꯔꯦꯟ ꯃꯍꯥꯛ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯍꯟꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯁꯤꯗ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯋꯥꯕ ꯋꯥꯈꯜꯕꯨ ꯊꯦꯝꯖꯤꯟꯅ ꯃꯍꯥꯛꯅ ꯂꯩꯕ ꯃꯐꯝꯗꯨ ꯇꯥꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯍꯣꯜꯗꯨꯗꯒꯤ ꯃꯍꯥꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯅꯥꯄꯗ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯍꯥꯛ ꯍꯣꯜꯗꯨꯒꯤ ꯊꯣꯡꯖꯤꯜꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯀꯥꯗꯨꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯏ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯕꯦꯔꯟꯗꯥ ꯑꯃꯗ ꯇ꯭ꯔꯣꯂꯤ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯨꯏꯜ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯀꯞꯂꯒ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯊꯥꯗꯣꯏ ꯃꯗꯨꯗ ꯎꯕꯗ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯊꯣꯡꯖꯤꯟꯗꯨꯗꯒꯤꯕꯨꯗꯤ ꯀꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯕꯕꯨ ꯑꯃꯨꯛ ꯕꯦꯔꯟꯗꯥꯗꯨꯒꯤ ꯃꯄꯥ ꯀꯔꯝꯅ ꯂꯥꯜꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯦꯅꯦ ꯅꯦꯅꯦ ꯑꯝꯇ ꯂꯥꯛꯑꯣ꯫ ꯁꯤꯔꯤꯡ ꯁꯤꯔꯤꯡ ꯂꯥꯎꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯏꯪꯂꯒ ꯀꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯗꯣ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯦ꯫ ꯊꯥꯗꯣꯏ ꯃꯇꯥꯡꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡ ꯑꯗꯣ ꯆꯞ ꯆꯞ ꯌꯨꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯅꯥꯟꯊꯩ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯊꯥꯗꯣꯏ ꯏꯪꯂꯒ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯅꯦꯅꯦ ꯅꯦꯅꯦ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯣ ꯅꯦꯅꯦꯒꯤꯁꯦ? ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯨ ꯇꯥꯛꯇꯨꯅ ꯁꯤꯔꯦ꯫ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯃꯛ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯤ ꯍꯥꯏ꯫ ꯑꯩꯗꯤ ꯆꯠꯄꯁꯨ ꯉꯝꯗꯦ꯫ ꯑꯩꯒꯨꯝꯕꯤ ꯑꯃꯒꯤ ꯄꯥꯡꯒꯜꯅ ꯇ꯭ꯔꯣꯂꯤꯁꯤ ꯏꯜꯂꯒ ꯄꯨꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯌꯥꯔꯗꯤ ꯅꯦꯅꯦꯅ ꯑꯗꯨꯗ ꯇꯨꯃꯤꯟ ꯆꯞ ꯇꯤꯡꯂꯒ ꯂꯦꯞꯄꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ꯫ ꯅꯦꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛꯇ ꯅꯦꯅꯦꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯀꯥ ꯑꯗꯨꯝ ꯑꯃꯨꯛꯇ ꯏꯟꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯊꯥꯗꯣꯏ ꯏꯪꯂꯒ ꯍꯥꯏꯔꯛꯄ꯫ ꯊꯥꯗꯣꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯀꯩ ꯀꯤꯗꯨꯅ ꯆꯦꯜꯂꯒ ꯁꯑꯣꯝ ꯑꯣꯛꯅꯩ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯃꯇꯥꯡꯁꯤꯗ ꯇꯧꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗꯕꯨ ꯀꯔꯝꯅ ꯃꯤꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯨꯏꯜ ꯆꯤꯌꯔꯗ ꯐꯝꯂꯒ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯀꯥ ꯑꯗꯣꯝꯗ ꯄꯨꯁꯤꯟꯕꯤꯌꯨ ꯍꯥꯏꯒꯗꯧꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤ, ꯗꯣꯛꯇꯔ ꯑꯃꯗꯤ ꯄꯨꯂꯤꯁ ꯌꯥꯎꯔꯒ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯊꯟꯇ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯗꯨꯅ ꯊꯕꯛ ꯑꯁꯦ
पांथोकदौरे अदुना हुजिक्ति महाक मसादा ताचेंगना तनबा फावरे माबु कौरग्लिबसे चुमनगी इचम चम अंगांग अमदि नत्ते हाबा मा खंगले मसिदि अंगांग ओइजरसु थवाय अमदि सोइदन ओइगनि खल्ले असुमना मा वखलद फुमंगनदुना करी हाइगदबनो असिबु थवाइसिगा मतौ करमना अइंग मिदौना वारि सानरुनि खनबदा चिनबांदो फोचन मिदौना तौरे मरक अदुदा नुपी मचादो हिंगना हिंगना कपले फी अंगौबना कुपसिलगा लैरिबदो हाइदोरे फी अंगौबदो हाइदोरक्पो मतमददि सरुप पोलांग अमा ट्रोली मथक्ता यातादुना लैबदो उरे मदुबुदा हेन अंगको फावरे थादोइदि अंगांगदुना ngसाइदगी ममाबु पोस्टमार्टम तौबा कादुमदा चिंगसिनबियो हाइदु असिगी सरुप पोलांगसे ओइरबे खनबदा अवाबा मने थादोइ मिनमांदु उरिबा थौदोक्तु उरगा मसादु सबुंग सबुंग लावे लैजबि थादुना मा थौना पुथोक्तुना चेलसिर खल्ले करी कमदौबा चेनबा थारसु मा कदुमदा चेनसिगे खल्ले अमरोमदा अंगांग नुपी मचादुदि व्हील चेयरदुदा फमना मागी हौनबि कमगांगांगदुदा अपोपि पले ममाबु अहिंगदुदा कौकौदुना कपले नुपी मचादुगी तेंथाना ओइना कपा मखोल अदु तारगा माक्ते ताहैय ngamdre कपकै कपलगा नुपी मचादुना थादोइदो ओनसिले नेने नंबु मिनुंगसि फाउद्रो नंबु थमोइ पांद्रो इमागे सिबक चांगसे नंगना पोस्टमार्टम तौबम लेबा असि फाउबदा इंसिनबियो हाबदा असुक यामना यानिंग्द्रिसबु करिनो यारदि नेनेना अमता इंसिनबिरमो आइगिदि नेने नतना आइगी मतेंग पांगबिनबा अहिंगसिदा कनासु लैते हंजन हंजन आइना हाइजबसे अमुक्तदि याबियो कैदौगे नंगसु मिनि मी अमगी मतेंगदि मी अमना पांगफम थोक्तब्रा असि हारगा यामना वारो पुलो मानबा मतौ नुपी मचादुना उले थादोइदि मतंग अदुदा पाखतपा थकतपा हिमनखिबना मसादो पुंफा फाजनखिबदौना तवे नुपी मचादु अमुकेना साउना मंगोदा येंगलगा ओनसिले मरमदि थादोइना होय माय हाइदना तुमिल लेसिनखिबा थोइचतनबो मतौ अदुना नुपी मचासिगी मफमददि मैदा की हैबगुम थोले नुपी मचासिदि लाइदे व्हील चेयरदु फमना सप्त्र अमग लोइना नाइदे फरे आइगी तेंग पांग ngamloidaba lairabaniना इमागी पोस्टमार्टम रिपोर्टसु आई पामद्रे आई लाइरे इपासु मसक खंगदे इमा लाइरे असि खक्तगा लेलकपने मिचंग लैजदबि आइगी तेंग थाखो अरे मने इमागी असुंबसु आइने पुथोकप ngamlaro आइगी इमागी मिसि लंगला लंगचि खंगब ngamlaroi नुमित थाकु मचा आइबु नुंगति नुमित खुदिंगी येंगजरिबि आइबु करमन हुंदोकलग पाई मनुंगदा चपयुंगना फिरेप अमा लौदुना मसा मतंदा सिसगे थौरांग तौगदुइनो आइगी इमाना कैदौनुंगदा मसाना मसागी पुंसि लोइसिनजगे खल्लोये नेने नंगसु खंगजिलो आइगुंबि अंगांग ओइरबि लाइरबि अमेगी मते पांगबिना कनासु लैते फरे इमागे अरोइबा मथौ महो पांगथोकनबा कु अमतदि लैबिरम नेने इमागे कु लैबियो असि हारगमु तेंथाना ओइना कपलगले थादोइगी नापदा नुपी मचासी कु लैबियो हाइदना हाइरपा वाइसिंगसिना मागी नाकोंगदा सिंया याइररे इमागे कु लैबियो इमागे कु लैबियो इमागे कु लैबियो कु लैबियो हाइबा वाइसिंगसिना अहांगो मालंगदा उचेकना कोई पाई पाइदुना सानाबदोंदा तौरे मागी वखलदा अंगांगसिगी कु लैबियो हाइबा वाइ सितारुगा इकुइकुइदना थादोइना हॉस्पिटल लाक्पो मतमदा मपा लायंगबगी मा करिगुंबो वारी अमा मयामना हाइनबा लिनबदु निंगसिंगलए ऑन्कोलॉजी डिपार्टमेंट की अरोइबा मनिंगलोम थांगबा गाइनी रोंगबा ताइनबा फोरेंसिक डिपार्टमेंट असोमसिदा होल अमनबा मले हॉस्पिटल सिगी सिजिनबा यादबा अतेगा काइसिक पिक्थना लेबदा नतना हाना हॉस्पिटल की वार्ड ओइनसु सिजिनरबा रूम अमनबा मसु लेबिने अदोमगी कादो डेंजर हाइन चाउना थेटपने मफम मदुदा डिसेबल ओइबि मीगा मिमानदबि नुपी मचामा व्हील चेयरदा तांगजफम लौदुना नुमित खुदिंगी अपोकबि पले ममागी मतेंग पांबियो कु लेबियो हाइदना नुमित खुदिंगी अथेंगबा अमंबा अहिंगदा मराइबक थिबदगी मफम सिदा चंगलुबा नाइतुम तारबा मिसक्तगी
ꯄꯂꯦꯝ ꯃꯃꯥꯒꯤ ꯃꯇꯦꯡꯅꯤ ꯀꯨ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯍꯥꯏꯕꯒꯤ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯑꯇꯣꯞꯄ ꯃꯤꯡꯒꯧꯗꯤ ꯈꯛ ꯀꯧꯗꯦ ꯅꯦꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯇꯅꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯁꯦ ꯑꯉꯥꯡꯁꯤ ꯄꯣꯛꯄꯗ ꯁꯣꯏꯅꯥꯏꯅ ꯄꯣꯛꯂꯦ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯕꯨ ꯄꯣꯛꯄ ꯃꯄꯥꯗꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯍꯥꯛ ꯌꯥꯎꯡ ꯏꯟꯗꯨꯅ ꯂꯩꯈꯤ ꯃꯃꯥ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯑꯄꯣꯛꯄ ꯃꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯃꯅꯦꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯃꯅꯦꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯋꯥꯕ ꯅꯪꯕ ꯀꯥ ꯍꯦꯟꯃꯟꯕꯅ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯇꯨꯡꯏꯟꯅ ꯃꯅꯦ ꯑꯔꯤꯕꯤꯁꯤꯁꯨ ꯒꯥꯔꯤ ꯗ꯭राꯏꯚꯔ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯑꯃꯒꯤ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇꯦ ꯍꯥꯏꯖꯤꯟꯕꯤꯔꯒ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤ ꯃꯃꯥ ꯃꯆꯥꯗ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯇꯨꯗ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯉꯥꯡꯁꯤꯒꯤ ꯄꯣꯛꯄ ꯃꯄꯥꯗꯣ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅ ꯆꯥꯒꯗꯕꯗ ꯍꯨ ꯍꯥꯞꯆꯤꯜꯂꯤ ꯍꯨ ꯌꯥꯎꯕ ꯆꯥꯔꯨꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯗꯨꯃꯛ ꯀꯟꯕ ꯉꯝꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤ ꯑꯉꯥꯡꯗꯨꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯨ ꯌꯥꯎꯕ ꯆꯤꯟꯖꯥꯛꯇꯨꯗꯤ ꯆꯥꯍꯧꯗ꯭ꯔꯦ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯅ ꯄꯨꯈꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯪꯉꯤ ꯍꯨ ꯌꯥꯎꯕꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯕꯗꯨꯅ ꯃꯆꯥ ꯁꯣꯏꯅꯥꯏꯕꯤꯗꯨꯒꯤ ꯊꯋꯥꯏ ꯀꯜꯍꯧꯔꯦ ꯑꯉꯥꯡꯗꯨ ꯄꯣꯛꯄ ꯃꯄꯥꯗꯨꯒꯤ ꯊꯃꯣꯏꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯄꯣꯛꯂꯤꯕ ꯃꯆꯥꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯗꯅ ꯍꯨ ꯄꯤꯖꯒꯦ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯄꯨꯟꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗ꯭ꯔꯕ ꯑꯁꯥ ꯊꯥꯖꯕ ꯄꯤꯗꯨꯅ ꯌꯨꯝꯗ ꯀꯨꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯗ꯭ꯔꯕ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯌꯥꯎꯡ ꯏꯟꯈ꯭ꯔꯕ ꯅꯨꯄꯥꯁꯤꯅ ꯃꯇꯨ ꯃꯆꯥꯅ ꯆꯥꯒꯗꯕ ꯉꯥ ꯊꯣꯡꯕꯗꯨꯗ ꯍꯨ ꯍꯥꯞꯈꯤ ꯍꯨ ꯍꯥꯞꯄ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯩꯒꯤ ꯏꯃꯥ ꯁꯤꯔꯦ ꯄꯥꯕꯅ ꯍꯨ ꯄꯤꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯏ ꯂꯩꯀꯥꯏ ꯈꯪꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯅꯨꯄꯥꯗꯨꯗꯤ ꯆꯦꯟꯈꯤ ꯂꯩꯀꯥꯏ ꯇꯥꯟꯅꯔꯛꯇꯨꯅ ꯃꯅꯦꯁꯨ ꯇꯥꯔꯦ ꯇꯥꯕꯗꯤ ꯃꯅꯦꯁꯨ ꯌꯧꯔꯛꯂꯦ ꯃꯤꯁꯨ ꯀꯌꯥ ꯆꯪꯗꯕ ꯁꯝꯅꯗꯕ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯆꯪꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯍꯥꯛ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯗ꯭ꯔꯦ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯗꯨ ꯂꯥꯏꯕꯛ ꯂꯩꯗꯨꯅ ꯀꯟꯕ ꯉꯝꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯍꯨ ꯆꯥꯔꯒ ꯁꯤꯔꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯅ ꯄꯨꯂꯤꯁ ꯀꯦꯁꯀꯤ ꯑꯃꯗꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯍ꯭ꯋꯤꯜ ꯆꯤꯌꯔꯗꯣ ꯀꯞꯂꯤꯉꯩ ꯁꯦꯟꯅꯍꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯁ꯭ꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯀꯣꯛꯇꯨ ꯏꯁꯜꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯔꯦ ꯃꯃꯥ ꯃꯆꯥꯅꯤꯃꯛ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯦ ꯃꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯅ ꯁꯤꯔꯕ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯉꯥꯡꯗꯨꯒꯤ ꯃꯅꯦꯅ ꯄꯨꯂꯤꯁ ꯀꯦꯁ ꯄꯣꯁꯃꯣꯔꯇꯦꯝ ꯄꯜꯂꯛꯄꯗꯨꯗ ꯇꯧꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯔꯣꯏꯕꯗ ꯑꯉꯥꯡꯗꯨꯒꯤ ꯃꯅꯦꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯗ ꯀꯠꯊꯣꯛꯂꯝꯃꯤ ꯋꯥ ꯆꯥꯎꯊꯣꯔꯛꯇꯅꯕ ꯃꯌꯥꯝꯗꯨꯒꯤ ꯑꯃꯣꯠꯄ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡꯗꯨꯒꯤ ꯃꯅꯦꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯂꯧꯇꯨꯅꯗꯨꯅ ꯄꯩꯁꯥꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯔꯝꯗ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯄꯣꯠꯂꯣꯏꯕ ꯌꯥꯕꯗꯨ ꯀꯅꯥꯅꯁꯨ ꯌꯦꯜꯂꯛꯇꯅꯕ ꯀꯅꯥꯅꯁꯨ ꯃꯊꯤ ꯐꯣꯡꯂꯛꯇꯅꯕ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯅꯕ ꯃꯃꯥ ꯃꯆꯥꯕꯨ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅꯤ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯛꯇ꯭ꯔꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯗꯤꯁꯀ꯭ꯂꯦꯝ ꯇꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯁ꯭ꯀꯦꯜꯇꯟ ꯗꯤꯁꯄ꯭ꯂꯦ ꯇꯧꯅꯕ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯗ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯊꯋꯥꯏꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯋꯥꯔꯤꯁꯤꯒꯤ 19ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠꯇꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ